ꯅꯨꯡꯗꯥꯡ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯛꯅꯥꯏꯔꯕ ꯂꯤꯂꯥꯕꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯨꯟꯖꯔꯥꯖ ꯃꯤꯌꯥꯝꯅ ꯒꯧꯔꯣ ꯁꯥꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯤꯂꯥꯕꯣꯏ ꯂꯩꯈꯤꯗꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯛꯅꯥꯏꯔꯕ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯀꯣꯃꯦꯗꯤꯒꯤ ꯔꯣꯜꯗ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯦꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯌꯨꯝ 3 ꯒꯣꯗꯥꯎꯟ ꯑꯃ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯊꯥ 3 ꯂꯣꯝꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯨꯝ 3 ꯒꯣꯗꯥꯎꯟ ꯑꯃ ꯃꯩ ꯆꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯥ 3 ꯂꯣꯝꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯃꯩ ꯆꯥꯛꯄꯗꯒꯤ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9:15 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅꯥꯝ ꯁꯑꯣꯡꯕꯝ ꯑꯋꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯁꯦꯝ ꯏꯁꯇꯔꯗꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯈꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯐꯥꯌꯔ ꯁꯔꯚꯤꯁ ꯑꯃꯗꯤ ꯊꯧꯕꯥꯜꯒꯤ ꯐꯥꯌꯔ ꯁꯔꯚꯤꯁ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯊꯥ 3 ꯂꯣꯝꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯃꯥꯏꯗ ꯃꯩ ꯆꯥꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯊꯝꯂꯝꯕꯗꯒꯤ ꯃꯩ ꯋꯥꯏꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 90,000 ꯔꯣꯝꯒꯤ ꯄꯣꯠꯆꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯊꯧꯕꯥꯜꯒꯤ ꯑꯗꯈ꯭ꯌꯥ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯟꯇꯥꯖ ꯈꯥꯟꯁꯨ ꯂꯥꯛꯇꯨꯅ ꯃꯩ ꯆꯥꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯟꯇꯥꯖ ꯈꯥꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯈꯕꯨꯝ ꯀꯥꯔꯣꯡ ꯈꯨꯜꯗ ꯌꯨꯝ 2 ꯑꯃꯁꯨꯡ ꯗꯨꯀꯥꯟꯒꯤ ꯒꯣꯗꯥꯎꯟ 2 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯔꯣꯝ ꯇꯥꯕꯗ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ PM ꯍꯦꯅꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯆꯥꯅ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎ ꯄꯤꯔꯕꯁꯨ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯅ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯃꯔꯨꯝꯒꯤ ꯄꯣꯠꯆꯩ ꯀꯟꯕ ꯉꯝꯗꯅ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ꯫ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯊꯦꯡꯅ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯐꯥꯌꯔ ꯇꯦꯟꯗꯔ ꯑꯗꯨ ꯊꯥꯎ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯩ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯤꯌꯥꯝꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯍꯣꯜꯂꯒ ꯃꯩ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯃꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯗꯤꯜꯂꯤꯗ ꯃꯥꯡꯈꯤꯕ TH ꯇꯣꯝꯆꯧ ꯐꯪꯂꯦ꯫ ꯍꯧꯈꯤꯕ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯗ꯭ꯋꯥꯔꯀꯥ ꯁꯦꯛꯇꯔ 3 ꯖꯔꯅꯦꯜ ꯁꯤꯡꯍꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯨꯔꯕ ꯇꯣꯝꯆꯧ ꯉꯁꯤ ꯗꯤꯜꯂꯤꯒꯤ ISBT ꯃꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯌꯥꯡꯂꯝꯕꯝ ꯗꯥꯏꯅꯥꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯝꯃꯥꯛꯅꯔꯨꯔꯕ ꯅꯨꯄꯥ ꯑꯗꯨ ꯐꯪꯈ꯭ꯔꯦ ꯑꯃꯗꯤ ꯗꯤꯜꯂꯤꯗ ꯂꯩꯕ CRPFꯇ ꯊꯕꯛ ꯇꯧꯕꯤ ꯃꯆꯦ ꯊꯣꯛꯆꯣꯝ ꯃꯦꯅꯀꯥꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯄꯣꯁꯠ ꯇꯧꯈꯤꯕ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯝꯃꯥꯛꯅꯔꯨꯔꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯕꯅꯤ ꯍꯥꯏꯅ ꯗꯥꯏꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯃꯤꯠ 4ꯅꯤ ISBTꯗ ꯇꯟ ꯍꯧꯕ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯤꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨꯁꯨ ꯊꯥꯒꯠꯂꯛꯏ ꯑꯃꯗꯤ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯤꯕꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯛꯈꯤꯕ SHO ꯗ꯭ꯋꯥꯔꯀꯥ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯜꯂꯤ ꯄꯨꯂꯤꯁ ꯐꯣꯔ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯄꯨꯅꯔ ꯇꯤꯝ KH ꯇꯣꯝꯕꯤ ꯑꯃꯗꯤ ꯅꯤꯔꯃꯂꯥꯕꯨꯁꯨ ꯊꯥꯒꯠꯂꯛꯈꯤ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯁꯪꯁꯀ꯭ꯔꯤꯠ ꯁꯕꯖꯦꯛ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ S. ꯔꯥꯖꯦꯅ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯀꯣꯂꯦꯖꯁꯤꯡꯗ ꯁꯪꯁꯀ꯭ꯔꯤꯠ ꯁꯕꯖꯦꯛ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤꯗꯤꯌꯥꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯁꯍꯔꯒꯤ ꯁꯅꯥꯇꯟ ꯁꯪꯁꯀ꯭ꯔꯤꯠ ꯕꯤꯗ꯭ꯌꯥꯂꯌꯥꯗ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯁꯕꯖꯦꯛ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯁꯪꯍꯖꯔꯗ ꯂꯩꯔꯤꯕ ꯁꯪꯁꯀ꯭ꯔꯤꯠ ꯕꯤꯗ꯭ꯌꯥꯂꯌꯥ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯗꯨꯀꯦꯁꯟ ꯀꯃꯤꯁꯅꯔ, ꯏꯗꯨꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯀꯣꯂꯦꯖꯁꯤꯡ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯊꯦꯟꯇꯤꯀꯦꯠ ꯂꯦꯟꯗ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤ꯫ ꯂꯝꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯀꯣꯂꯦꯖꯀꯤ ꯃꯃꯤꯡꯗ ꯂꯩꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯀꯃꯤꯁꯅꯔ ꯏꯗꯨꯀꯦꯁꯟ S.T. ꯔꯟꯖꯤꯠ, IAS ꯗꯥꯏꯔꯦꯛꯇꯔ ꯏꯗꯨꯀꯦꯁꯟ S.L. ꯅꯟꯗꯀꯨꯃꯥꯔ, SE ꯏꯗꯨꯀꯦꯁꯟ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯇꯨꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯇꯤꯝ ꯑꯗꯨꯅ
Modbung Government High School Government Hindi School, Maharabi Primary School, Tendongyang Government Junior High School da satuna work process yingsinki haina su phongdorakli. Marak thana mapan gi oiba paw amana Bihar gi Minister Thabak Paibaga mafam thadokre. Bihar gi Chief Minister Nitish Kumar gi mari suba tamna Cabinet Minister tara mari wasak lawba nomagi matungda Minister ama mafam thadokre. Education Minister Mayoral Chowdhury mafam thadokibasi mahaki mathakta sahi ahum suraba corruption case ama mayoknaduna lei haina RJD na puthoraktuna mahakpu lengakta mafam pibigi maram hanglakhibadagini haina news agency gi pauna hairi. Bhagalpur University gi junior scientist amabu vice chancellor oina aduga assistant professor gi pham hapada aranba tawbigi maralda criminal case ama mahaki mathakta English singaniga 13 gi chathaduna lakpani matamduda mahak JDU dagi suspend tawkhibani hainasu pauksisna mahatana phongdorakli. Pausi loisilakpoina ngasi goba Manipur gi COVID-19 update pung kun gi marida Government of Manipur COVID-19 command control room na thadorokpa press release number 239 ngasi pung kun gi marigi pung manga phogi update ta mayamda share tawjaraki. Ngasi punna mioi maudraga manga COVID-19 positive oire makoi singsi Wangoi Assembly constituency da makoi gi targeted testing tawbada thengnarakibani hairi aduga punna mioi sani ga kun ga mapan general population ki COVID-19 na positive oire makoi singsi samga kunga nipan amana nupani aduga mioi samaga sutmagi amana nupini hairi aduga atopa ngasai gi mohoi targeted testing Wangoi Assembly constituency gi mioi maudraga manga positive oikibadu yauragani moksida positive oiba thari bisimyam general population aduga atopa mioi amana Central Armed Police Force tagi CIPF tagi COVID-19 na positive oire hairi. Aduga ngasi positive oiraglaba mioi singsi Imphal West tagi samaga nifuga nithoi, Imphal East tagi kunga humdoi, Thawal dagi taraga mari, Bisnupur dagi kun, Kaksing dagi tara, Urkhul dagi mari, Tamenglong dagi manga, Chuchampur dagi nipan, Kangpokpi dagi ama amasum, Jiribam dagi anini hari. Aduga makoi singsi miyam atopa state dagi halaka na COVID-19 positive oiba nataba. Kugi local transmission ama matang law narakan adu maina COVID-19 positive oiba singni adubu makoi hauji makoi lokhat pham thokpa siksing thorangsing makoi loinamak lokhat kire hari makoi hauji COVID care facility da ship tawkhre aduga makoi loinaruba sokna samnaruba contact tracing sing thigatpagi thabak chathari hari adu ngasi yamna nungaiba paw mana mayam marak thana COVID-19 na positive oiraga nukti khudingi mioi singsi Manipur leptana sialaglibani adubu ngasi dimya COVID-19 na sianbagi report amata phangkhidri hairi aduna ngasigidi mi COVID-19 na positive oiraga mioi amata sikhidre dubu apunba siankhiba mioi masingdi chaniga kunthraga mathoini hairi adugo ngasi COVID-19 ge pharaktuna research tokhiba apunba mioi masingsina chamaga humdraga ni thoini hainasu sigi press release na makhatana phongdorok dedugu myam ngasi go inati pawsi matang sa lusinjarage adugo paw anobhek lakpag myam update pipa ngamna bhonajrake adugo ngasi gidi matang sa de kainers duga hay ayung tamo sunjo sunjo anobu paw sung hojraga myam namo share tawjrake myam do phongai minerasen thank you.